Mr. Razbirna Ananyabu Mahaki Kevin the Kauduna, Tong Lok Toxili, Mahagna Nam Haduna, Nattaba Lichat, Nattaba Thawong, Ananya Wakaltawi. Society Asina, Kadigi Ingonda, Aingonda Kakta Wahang Taudiba. Crime Taudiba, Midugi Mataktana, Wahang, Karigumba Amata Taudriba Nakadi. Ananya, Laymai the Mamai Luktaduna. Mamagi Konjel Adubu, Mamagi Poktak, Adubu Ningsing Lagi. Mahagna Police the Pau Pirami, Officer Sing Aduna, Mating Taubagi Mahuta, Tuminna, Mangonda Hairagi. Masi Mediada, Sautok Han Bataudana, Tuminna Laysin Banahena, Nahaki Afaba Oigani. Ananya, Corruption, Power Amadi Akiba, Pumnamak, Mahaki Matungda, Mahaki Mayokta, Loinamak Laikre. Mayam, Lijariba Wari, Makapuna Taminasi. Tuminna Leiba Amadi, Nungda Fumduna Ladyba Aduna, Akiba Bu Ninghana Balaitana, Thengnaba Tarami. Nubi Ovisingna, Kwaidagi Amamba, Kwaidagi, Challenges Adubo, Thengnage Yauna Thengarak Labadi, Ngam Dabalati, Makoina Miambo, Makoina Society Asibu, Tak Nighan Bangami, Asum Nawari, Apikpa Kungang Amadagi, Ananya Sharma, Chahi 23. Yamna Hai Singbi, Masana Masabo, Confident Lajabi, Amasung, Matau Nintina Masak Kangbini, Sakta Suda, Sabalda, Watabi, Amasuni. Mahaki Manglandi, Journalist Ama Oibani. Mahak Mama Lukrabiga Lemine. Mahaki Imung Manung, Sen Tungi Awatpa, Yamna Lairami. Adubo, Mahak Yamna Kang Makanbi, Amasuni. Mama na Matampumbada Hirami. Ananya, Samas Asida, Aikuga Yiknaba Yamna Lay. Adumoinamak Nahak, Akiba Haiba Adudi, Nahak Laybayadi. Kaidong Nungda, Ninganaba Toroidabani. Asumna, Matam Kara Layraga Mahakna, Kanna Honaduna, Achoba Media Company, Haibadi, Skyline News Network, Delhi the Tapak Panglami. Company Aduda Chatuna Mahak, Joint Tawi, Company ki Boss Unay, Boss ka Introduction Taunay, Mahaki Boss, Mr. Razbir Malhotra. Mahak Yamna Powerful Amadi, Influential Oiba, Mishak Amani. Mahak Small Screen Amadi, Media ki Lamda, Miyamna, Saknaidaba, Mishak Amani. Miyamna Sakhanglaba, Saknaidaba Mishak Amani. Mr. Razbirna Mahakpu, Haibadi Ananyabu support Yamna Tawi. Mahakpu Yamna Tagatpi, Mahak Kaktada, Achauba assignment, Kayamarum Pirami. Ananyana Kali, Madudi, Ayhak, Yamna Labak Fabi, Ama Oide Haina. Asumna, Takara Hokre, Tapna, Mahaki Tagat Wahai Pumba, Haibadi Mr. Razbirgi, Tagat Wahai Pumba, Makoi Anigi Maranai Taragi. Ating ba ahing the phone call, Tanja Sadana, Masha Solakpa. Meeting Manungda, Nattaba Yenglakpa. Nong ma evening ama, office lawyer Vagitungda, Razbir na Mahakpo, Mayum Pauba, Tinbige Hajuna request Torami. Ananyasu, Yaningda Mahak, Yabatarami, Kar Manungda, Tumin na Layrami. Ikang Kangudana, Razbir na Makut Adu, Mangonda Pairaki. Ananyana, Boski Makut Adubo, Tapna Loktoi. Mr. Razbir na Mamid Ushinduna, Ananya, Yamna Sambasu Nahak Sagano. Aina Nahaki career Adubo, Sembiribani. Ananya Githamoida, Akiba Haibado, Sanglakpo Oikre. Matangi Haptani, Mr. Razbir na Ananyabo, Mahaki Kevin the Kauduna, Tong Lok Tausili. Mahak na Nam Haduna, Nattaba Lichat, Nattaba Thawong, Chatnaba Hone. Ananyana Kana Intok Lamlaga, Mahak, Ka Manungdagi Sentolagi. Matangi Numini, Mahaki email hack Tokre. Aranba screenshot, Aranba picture, Amadi, edited Tauraba photo, office ki staff singna, Loini Yingnakre. Office ki WhatsApp group ta, Matang, Chatkiduna viral oikre. Miyam nangangnay, Ananya, promotion kana naba honabada Mahaki, Ijat Yolaga, honaba Mishak Amani Haina. Matamduda Razbirdi, Karisu Lanjadaba Mishak Amagum, Maramdi, Company gi higher authority na Razbir bu Thazay. Maram aduna, Ananya, Tabaktagi suspended Tokre. Ananya, Matam adu Mahaki Kwaidagi challenging Oiba, Punsigi Tangkak Amani. Yimlon Kaironaba Amadi, Mari Mata Singna Mahaki Matakta, Fijet Kami, Maram Chat Moli, Masagi Izat Yon Bini Haina, Tabangam daba Wahay Wata, Kaya Marum Ngangarami. Mahak na layriba, Yumbudunasu, Mahak Puka Aduda, Laytanaba Kangali. Ananyagi Mama, Tamoy Kaikre. Wakal Yamna Warami, Nong Manungdang Ama, Mamitagi Mapitana, Matanta Mapanda Leptuna Layrami. Wakal Munatawi,
society asina karigi aingonda khakta wahang tawriba crime tawriba mi dugi mathaktana wahang karigumba amat tawdribana karigi Ananya leimai da mamai lukthaduna mamagi khonjel mamagi poktak adubu ningsinglagi mahakna wakhal mathang tawduna konathangda women's right ki NGO amada mahakna contact tawi lawyer ama mahakawari tawduna case aduga mari leinana advocate Mira Devi Thouna Levi advocate ni case file ama tawi harassment law gi matung inna matamduda Ananya mahaki ka manungda mathanta leirami number khangdaba unknown number amadagi lepalaitena phone khingjilagi threat messages mayam ama tharagi complaint adu thuna hando delete everything nangna khangdri nahak kanagi mathakta fight tawrigi haiba Ananya phone switch off tawsili mahak wakhal nungaitraduna yamna kaplami munna wakhal tawi mahakna ningsinglagi party gi night apikpa red light ama blink tawba ado ningsinglagi mathangi numit aduda office building aduda mahak laklami documents ing lobo saduna security guard aduda mahakna hanglami guard aduna su matamduda hairaki Sargi advice matung inna extra camera sing private cabin manungda install tawhanbani asumna security aduna paukhum piraki Ananyagi wakhalda idea kaya marum laklami haibadi CCTV footage singbo delete khara tawkhre haiba bhagna thajai mahakna decide tawi khwaidagi luna tinajabi office adugi mamanabi Priya da mating pangnanaba haijarami Priya na su mating pangduna share tawba yaba data kaya ma share tawragi mathangi ayukni social media da asumna sasanaba picture na employee amabu namthaba ngamloi mahak da harassment amadi migi mingchat thinaba honabani makha tarakpada nongma nongshuba nungdang amani Ananya mayumda halagi thong ado khajiktang hanglaga leirami ka manung adugi potchai loinamak chaiduna leimaida ta duna leirami laptop adusu leimaida mamagi medicine makhai adusu loinamak langthoklaga thengnai red color gi muk machuna faklang duda mathangdi potchai sing asida nate ka manung adugi leimaida Ananyagi mama dudi leimaida pakhatuna wantakre Ananyana police ta pau pirami officer sing aduna mateng tawbagi mahuta tuminna hairagi masi media da sauthok hanba tawdana tuminna loisin bana fai Ananya corruption power amadi akiba pumnamak mahaki matungda mahaki mayokta loinamak laikre nungdang aduda mathanta record tawi karigumba aingonda fatanungda thoklabadi pumnamak adugi responsibility adu Mr. Rasbir na oigadabani mahakna media da auto upload setting tawduna thamkhre karigumba thokaningdaba thokdok thoklaklabasu haiduna viral audio adugi matung ina miyamna pendaba phongdokladuna office adugi mamangda protest tawi haujikti game adu miyamgi makhutta takre Mr. Rasbirgi mathakta investigation Chatthaba horagi advocate Mira Devi na thengnai madudi Rasbirgi atopa case intern tawramba nupi anigi maramda case amana nupi ado case mai paktaduna India thadoktuna mahak chatkre anisuba case aduna nupi ado suicide tawkhre chahi ahumgi mamangda mahaki maming Nisha Verma Ananya akiba adukki matik fawi Nisha mahaki college ki senior amani yamna bright oiba misak amani mahak laikhidaba adu report adugi matung ina suicide amani asengba bakti harassment amadi murder ni police sing na case adubu amuk hanna tigali maramdi public pressure gi matung ina anuba investigation gi matung ina matamduda Rasbir na Nisabo kihan khangalami mahaki request bu yade haiduna request adubu accept tawdi haiduna Rasbir na party aduda drug pijarami nong ngalakpada Nisha mahaki apartment aduda siduna leiramki matamduda case ki matung ina wakhal waba amadi depression oibadagi Nisha suicide case amani haina haujik Ananyana tuminna leithokpa tarabadi mathangdasu Rasbir na atopa nupi ama sarak tawnaba legadoribani asomdana Rasbir
wakhal pothaduna leiba ngamlamde. Mahaki channel suspended tawi, mahaki achauram karamba pumba aremba takre. Mahakna haibadi Razbirna India thadoknaba thaurang tawi. Airport ta mahak police singna fare. Media mayam ama sangsilaktuna photo mayam ama lorami. Razbir senfam leiti. Court ta puthoi Razbir evidence kaya ama, audio recording kaya ama, video recording kaya ama, evidencing adugi matung ina amadi Priyana khanghalli. Forensic report nisagi case ki matangda just uhali power lay amadi power pai haiduna pumnamak hekta yaba makti nati. Razbir gi mathakta office mafamda harassment, criminal, fake photos amadi fake videos loinana nisagi case ka mari lainana mahak 14 years jail da lainanaba punishment pikre. Asumna sahi ahum hokre Razbir jail da lairabasu nakanda mami ama miyoi ama media da thoraki. Mr. Raghav Singh, Razbir gi hanagi business partner. Razbir na jail da lairingaida mahakna anoba channel ama hangdoi. Nation Pulse Network political connection leiba thabak ningthina suningba miyoi singa Raghav ki thamoidadi mai hauduna chaklibani. Haibadi laman khumgi haiduna revenge tauge amadi anyanyana manghallambani. Mahakna pumnamak ijat lekha tahallambani. Razbir gi company da board meeting tawi. Anyanyana aikhoi gi ijat pu miyam mangda khungoinabani. Haujikti mahak loinamak mangba tare. Mahaki maranai amadi mahaki career asumna sahi manga hokre. Ananya lohongle mahaki mapuroiba Mr. Arjun Mehta yamna chinglemba ikai khumnaba lawyer amada makhoinigi nungsikraba macha ani su fangjare. Arab sahi mari Adia sahi ani matamdu Ananya journalism gi thabak thadokre. Mahak haujik maraibak thiraba nupisingi khaktani mahakna khaliba legal support foundation ama mahakna chalairami. Mahaki punsi santi oina lairami. Nongma nungdang dinner charingaida Arab na mama da hangi. Mama nahakpu miyamna karigi Thouna laibi haina ribano. Ananyana nungsi na noktuna maramdi ay tuminna kaidawnungda laithokpa pamde amasung laithokte. Asumna nungaiba family apunma family punna nokminne. Razbir jail lairavasu Ananyagi matungda inariba misak amani. Mahakna Ananyagi khongthang khuding senaribani. Ananyagi TV interview mahaki family gi matangda karigumba kanda hainai happy ending haibasidi ngaihakini. Ananyagi punsida ahongma lai. Punsida angakpa mong ama tauragi haibadi mahaki mathakta legal complaint mahaki NGO adugi mathakta income tax rate aranba maral sizinduna paisa lana sizinai sasinnaba documentsing Arjungi mathakta threatening emails kaya ama nongma nungdang ama Arab school bus tongduna halagi. Ananya thawai wana ngairami. Numit adudi toina kudong tibadi thokidre adubu Raghav na message tharagi. Nahak tumina aibu thengnau ground floor parking mafam aduda nahak lakadabani. Ananya su akiba leitana kana khanghandana mafam aduda lagi. Amamba mafamdagi khubak khuna Raghav thoragi. Khubak khuna hairagi. Nahakna misak amabu mangalaba natra. Haujik aihakna nahaki santi oine hingliba nahaki family adubo soidana aihakna mangalagani. Ananyagi thamoida akiba phawi adubo Ananya Raghav ki manakta sangsinduna Raghav ki mamita munna yengi. Mahakna akiba leitana Raghav ta hairagi. Nahak gyan tadaba mali. Maramdi mahak masana sinjaba crime amani. Mahakna sinjaruba maran adugi matung ina mahakna phangpham thokpani. Asumna numit adusu Raghav na kihanaba honaduna Raghav tumina chatkre. Raghav na mamit usinduna hairagi. Nahak yeng batare. Kaya yamna Thouna leige haibado nahak chapchana khang batare. Wahi khara adu hairamlaga Raghav chatkre. Nongma yasanglakpa matamni Ananyagi mama gyan mangduna leimaida taduna leirami. Piklibi machanupi Adia mafamduda leiramde. Yumgi thong aduso khajik hangdoklaga leirami. Ananyana kapna kanna lawi.
पुलिस पाव पिरमी मपुरुइबा अर्जुनना आइनगी मतेंग लौदुना महांगना कन्ना होनै मदुदि मखोइगी CCTV footage अदुबु चेक तौई CCTV footage अदुदा ब्लैक कलर की SUV गाड़ी अमा करंबा गाड़ी रगब की कंपनी अदुगी अदुबु महांगना मीडिया चैनल सिंगी कनेक्शन यामना लेखिबना मरम ओइदुना मीडिया पुंबा तुमिना लेरमी पुंग अहुम लेरगा फोन अमा लाई वीडियो कॉल सु तौरगी आदिया मखोइगी का अदुदा कपलगा फंबा उई क्राइम तौरिबा मिसक अदुना अनन्यादा हैरगी तोकदबनी नहाक पब्लिक मियामगी थबक सुबा नहाकी NGO अदुसु क्लोज तौगदबनी मियामदा नहाकना हाइजगदबनी नहाक लानख्रे हाइना असुमना वारी साना साना अनन्यागी मखुत्सु निकपना लोइरे महाकना अर्जुनदा तुमिन्ना सिग्नल तौई कॉल अदुबु रिकॉर्डिंग तौनबा पुलिस की साइबर सेल टीम की मतेंगना लोकेशन अदुबु ट्रेस तौख्रे शहर अदुगी सिदाइदा अचौबा वेयर हाउस अमगी मनुंगदा लोकेशन मफम खंख्रे पुलिस की रेस्क्यू टीम संगसिंदुना किडनैपर सिंह अदुबु राउंड तौसिली पुलिस सिंह अदुना मनुंगना संगसिंदुना किडनैपर सिंह अदुबु कैप्चर तौख्रे इंटरोगेशन अदुगी मतुंग इना रगबना किडनैपर सिंह अदुबु नेकपनी हाइबा खंगबा ngami आइनगी मतुंग इना रगब की मथक्ता हायर चार्जेस अमदी अहकप चैराक अमदी थ्रेटनिंग माइनर की लोगी मतुंग इनबा चैराक महाक फंगबा ताखरे असुमना था खरगी मतुंगदा अनन्या की फाउंडेशन अदु नेशन वाइड ओइना संदोगी महाकना नुपी सिंगबु समाज असिदा थेंगनरिबा कया असिबो करम्बा अमदी करमना थेंगनगनी हाइबगी मतांगदा पोक्ताक कया सोसाइटी असिदा महाकना थौदांग यादुना एडवाइस मयाम अमा पीरगा नुंगाइरबा महाकी फैमिली अदुगा लोइनना महाक पुंसी लेंख्रे मयाम पुमनमक वारी असि मतांग असिदा लोइसिनजरी वारी असि एजुकेशनल पर्पस की अमदी वारी असि कनागुंबा अमतगा मरी लेनजदे ऑर्गेनाइजेशन अमबु सिंथनबा अमदी कनागुंबा अमगी थमोय काइनबा अमदी सोकनबा लिजखिबा नचदे वारी असिबो नुंगाई नत्रगा नुंगाइते मखागी कमेंट बॉक्स ता कमेंट शेयर लाइक अमदी हाइप तौबिरगो नुंगाई रबा वारी सिंह पुदुना लाक्सगे सब्सक्राइब तौदबा सिंह सब्सक्राइब तौसिनबिरमु मथंग अमुक मिस्टर वांडर्स का थेंगनरसी थैंक यू एवरीवन याइफरे